ꯑꯩꯈꯣꯏꯅ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯉꯁꯤ 3 PM ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯚ ꯃꯈꯥ ꯆꯠꯊꯖꯔꯛꯀꯅꯤ ꯑꯆꯨꯝꯕ ꯑꯟꯁꯔꯁꯤꯡꯗꯨꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗꯣ ꯂꯣꯏꯅ ꯂꯥꯎꯊꯣꯛꯆꯒꯅꯤꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯁꯥꯎꯟ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯎꯟ ꯌꯥꯔꯗꯤ ꯋꯥꯔꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯅꯦꯠꯁꯦ ꯉꯁꯤꯗꯤ ꯈꯔ ꯇꯞꯄ ꯃꯥꯜꯂꯦ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯎꯟꯁꯤꯒ ꯑꯩꯈꯣꯏ ꯁ꯭ꯂꯣ ꯆꯠꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯦꯠ ꯇꯞꯄꯒꯤ ꯇꯧꯕ꯭ꯔꯥ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯅꯨꯃꯤꯠ ꯑꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯇꯤꯖꯔ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯄꯨꯄꯨꯇꯣꯝꯕ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯄꯨꯄꯨꯇꯣꯝꯕꯗꯣ ꯉꯁꯤꯗꯤ ꯊꯥꯒꯠꯆꯔꯔꯣꯏꯒꯦ ꯇꯤꯖꯔꯗꯤ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯗꯩ ꯍꯥꯏ ꯏꯆꯦꯅ ꯃꯌꯥꯝ ꯍꯣꯏ ꯊꯝꯕꯤꯔꯦꯀꯣ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯀꯃꯦꯟ ꯄꯥꯊꯣꯛꯆꯗ꯭ꯔꯒꯁꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯖꯔꯤ ꯃꯤꯁꯦ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯒ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯌꯥꯎꯈꯤꯕ ꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯩ ꯃꯔꯝꯒꯤ ꯊꯥꯔꯛꯏꯅꯣ ꯍꯥꯏꯕꯗꯣ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯗꯣ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯁꯨ ꯑꯃꯨꯛ ꯀꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯅ ꯄꯨꯄꯨꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜ ꯀꯅꯥꯅ ꯐꯪꯒꯗꯒꯦ ꯑꯦꯖꯦꯟꯗꯣ ꯀꯅꯥꯅꯣꯅ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯋꯥꯍꯪ ꯑꯃꯗꯤ ꯄꯤꯛꯆꯔ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕ ꯃꯤꯑꯣꯏꯗ ꯄꯤꯒꯅꯤꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨꯒꯤ ꯂꯣꯇ꯭ꯔꯤꯗ ꯆꯌꯦꯠꯅꯕ ꯈꯔ ꯃꯌꯥꯝꯒꯤ ꯄꯦꯟꯗ ꯈꯔ ꯀꯃꯦꯟꯗ ꯎꯖꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯒ ꯈꯟꯒꯠꯆꯒꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯧꯈꯠꯆꯒꯗꯕꯅꯤ ꯑꯟꯁꯔꯗꯣ ꯑꯗꯨꯅ ꯑꯆꯨꯝꯕꯁꯤꯡꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯤ 39 ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯤ 39 ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯑꯗꯨꯗ ꯅꯪꯍꯧꯗꯕ ꯆꯨꯝꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯑꯆꯨꯝꯕꯁꯤꯡꯗꯣ ꯑꯃꯨꯛ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯂꯣꯇ꯭ꯔꯤ ꯋꯠꯆꯔꯒ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯤꯖꯔꯗ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤꯔꯥ ꯃꯤꯡ ꯂꯥꯛꯄ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯕꯤꯔꯛꯄꯁꯨ ꯑꯗꯨꯒ ꯄꯨꯄꯨꯇꯣꯝꯕꯒꯤ ꯕꯨꯕꯣꯛ ꯇꯤꯚꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦꯅ ꯊꯝꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯊꯥꯒꯠꯆꯔꯤ ꯄꯨꯄꯨꯇꯣꯝꯕꯒꯤ ꯚꯣꯏꯁ ꯇꯥꯕꯗꯣ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏ ꯃꯇꯥꯡ ꯆꯥꯕꯗ ꯃꯇꯥꯡ ꯌꯥꯎꯍꯟꯖꯔꯛꯀꯦ ꯆꯥꯕꯗ ꯌꯥꯎꯍꯟꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯏꯂꯣꯒꯀꯤꯗꯤ ꯑꯣꯏꯖꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯅ ꯑꯟꯁꯔ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯄꯥꯊꯣꯛꯆꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯆꯞꯇ꯭ꯔꯦ ꯉꯁꯥꯏ ꯉꯥꯛ ꯅꯦꯠ ꯆꯄꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯀꯔꯤ ꯂꯩꯒꯦ ꯁꯤꯁꯇꯔ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯆꯪꯉꯛꯄ ꯈꯪꯗꯕ ꯃꯥꯜꯂꯦꯀꯣ ꯑꯣ ꯑꯃꯨꯛ ꯀꯟꯅ ꯅꯤꯡꯁꯤꯡꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤꯀꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯈꯤꯗꯅꯀꯣ ꯇꯣꯅꯥꯎꯒꯤ ꯃꯅꯦꯅ ꯑꯩꯈꯣꯏꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯄꯤꯛꯆꯔ ꯃꯉꯥꯗꯣ ꯀꯩꯀꯩ ꯄꯤꯛꯆꯔ ꯌꯥꯎꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯋꯥꯍꯪ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄꯨꯄꯨꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜ ꯄꯤꯖꯒꯅꯤꯅ ꯑꯗꯨꯗꯨꯒꯤ ꯆꯌꯦꯠꯅꯕ ꯀꯃꯦꯟ ꯅꯨꯡꯃꯦꯟ ꯈꯔ ꯑꯃꯈꯛꯇꯪ ꯈꯟꯕꯗ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯦ ꯈꯟꯕꯤꯔꯛꯇ꯭ꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯨꯒꯤ ꯅꯧꯅ ꯑꯍꯨꯝ ꯑꯃꯒ ꯈꯟꯒꯠꯆꯒꯗꯧꯔꯦ ꯑꯆꯨꯝꯕꯁꯤꯡꯗꯣ ꯀꯃꯦꯟ ꯆꯨꯝꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯃꯤꯡꯁꯤꯡꯗꯣ ꯂꯥꯎꯊꯣꯛꯀꯅꯤ ꯑꯗꯨꯒ ꯄꯨꯂꯞ ꯂꯣꯇ꯭ꯔꯤꯗꯣ ꯑꯃꯨꯛ ꯅꯧꯅ ꯑꯣꯠꯆꯒꯗꯕ ꯑꯗꯨꯒꯤ ꯂꯥꯏꯐꯁ ꯊꯥꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯦ ꯌꯥꯎꯕꯤꯔꯛꯇ꯭ꯔꯦꯅ ꯃꯌꯥꯝ ꯍꯥꯏꯔꯛꯄꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯤ ꯋꯥꯍꯪ ꯑꯅꯤꯅꯦ ꯄꯤꯛꯆꯔ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯃ ꯑꯗꯨꯒ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯋꯥꯍꯪꯗꯤ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯦ ꯂꯥꯜꯂꯦ ꯍꯥꯏꯖꯔꯣꯏ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯗꯥꯏꯂꯣꯒꯇꯨꯐꯥꯎ ꯌꯥꯎꯅ ꯃꯤꯅꯠ ꯁꯦꯀꯦꯟꯗꯨꯐꯥꯎꯗ ꯌꯥꯎꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯄꯤꯛꯆꯔꯗꯤ ꯍꯥꯞꯄꯛꯇꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯨꯝꯃꯦꯅ ꯂꯧꯗꯦ ꯑꯗꯨꯁꯨ ꯔꯤꯖꯦꯛ ꯇꯧꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯆꯨꯝꯅ ꯑꯟꯁꯔ ꯄꯤꯈꯤꯕꯗꯣ ꯅꯣꯏꯅ ꯌꯥꯎꯕꯤꯔꯛꯇ꯭ꯔꯦꯅ ꯍꯥꯏꯕ ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤꯁꯤꯅꯤ ꯄꯤꯛꯆꯔ ꯃꯉꯥꯗꯣ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦꯅ ꯂꯧꯖꯕꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯤꯛꯆꯔ ꯃꯉꯥꯗꯣ ꯆꯨꯝꯅ ꯍꯥꯞꯄꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯟꯁꯔꯗꯨꯁꯨ ꯑꯟꯁꯔꯗꯣ ꯑꯃꯨꯛ ꯍꯣꯏ ꯍꯥꯞꯄꯤꯔꯛꯇꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯗꯕꯤꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯇꯥꯏꯞ ꯇꯧꯔꯒ ꯊꯥꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯂꯧꯖꯗ꯭ꯔꯦ ꯑꯗꯨꯒ ꯀꯃꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯛꯄꯗ ꯄꯤꯛꯆꯔ ꯃꯉꯥꯗꯨꯗꯤ ꯄꯤꯔꯦꯗꯅ ꯑꯗꯨꯒ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯥꯏꯔꯒ ꯔꯤꯠ ꯃꯣꯔ ꯂꯩꯈꯤꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯏꯔꯤꯕ ꯑꯟꯁꯔꯗꯣ ꯑꯗꯨꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯄꯨꯟꯅ ꯊꯥꯔꯛꯇꯕ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯦꯗꯅ ꯌꯥꯝ ꯆꯞꯄꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯦꯠꯁꯦ? 'ꯅꯦꯠ' ꯈꯔ ꯆꯞꯄ꯭ꯔꯥ?
ꯍꯧꯖꯤꯛ ꯇꯥꯟ ꯆꯥꯅꯅꯀꯣ ꯑꯕꯦꯝ ꯄꯨꯌꯥꯝꯁꯦ ꯑꯩꯒꯤꯁꯦ ꯁꯤꯟ ꯇꯧꯗꯦꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯀꯝꯄ꯭ꯌꯨꯇꯔ ꯑꯩꯈꯣꯏꯒꯤꯁꯦ ꯕ꯭ꯂꯨ ꯇꯤꯛ ꯈꯣꯠꯄꯗꯣ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯕꯦꯝ ꯄꯨꯌꯥꯝ ꯑꯩꯈꯣꯏ ꯁꯤꯟ ꯇꯧꯋꯦ ꯉꯔꯥꯡ ꯏꯕꯥꯅꯤꯅ ꯊꯥꯡꯒꯠꯄꯗ ꯌꯥꯎꯋꯦ ꯉꯁꯤ ꯌꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯕꯦꯝ ꯄꯨꯌꯥꯝꯒꯤꯁꯨ ꯌꯥꯎꯔꯛꯑꯅꯤ ꯃꯌꯥꯝꯅ ꯁꯤꯟ ꯇꯧꯗꯦꯅ ꯍꯥꯏꯕꯗꯣ ꯕ꯭ꯂꯨ ꯇꯤꯛ ꯈꯣꯠꯇꯕꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯅꯝꯕꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯌꯥꯝ ꯌꯥꯝꯃꯦ ꯀꯝꯄ꯭ꯌꯨꯇꯔ ꯃꯔꯤ ꯃꯉꯥꯗ ꯃꯥꯏ ꯅꯝꯕꯔꯁꯦ ꯂꯣꯒ ꯏꯟ ꯇꯧꯔꯒ ꯋꯥꯆꯞꯁꯦ ꯄꯥꯏꯌꯦ ꯑꯃꯅꯁꯨ ꯍꯥꯡꯉꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯄꯥꯕꯤꯒꯤꯗꯦ ꯁꯤꯟ ꯇꯧꯈꯤꯗꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯕꯦꯝ ꯄꯨꯌꯥꯝꯒꯤꯁꯨ ꯊꯦꯡꯅꯖꯩ ꯂꯣꯏꯅꯃꯛ ꯄꯥꯏ ꯄꯥꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯤꯟ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯁꯤꯟ ꯇꯧꯗꯦ ꯍꯥꯏꯗꯣ ꯑꯩꯅ ꯑꯕꯦꯝ ꯄꯨꯌꯥꯝꯁꯦ ꯃꯃꯤꯡ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯥꯏꯞꯇ ꯑꯗꯨꯝ ꯇꯣꯏꯅ ꯌꯥꯎꯋꯦ ꯊꯦꯡꯅꯕꯅꯤꯅ ꯑꯗꯨꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯂꯧꯈꯠꯄꯗ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯏꯕꯥꯅꯤ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯏꯕꯥꯅꯤ ꯗꯤ ꯄꯤ ꯐꯥꯎ ꯆꯪꯉꯒ ꯌꯦꯡꯉꯦꯕ ꯕꯦꯝ ꯂꯧꯈꯠꯇꯕ ꯇꯧꯗꯦ ꯁꯤꯟ ꯇꯧꯗꯕꯁꯨ ꯇꯧꯗꯦꯕ ꯑꯗꯨꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯆꯪꯖꯜꯂꯛꯑꯕꯅꯤꯅ ꯄꯥꯊꯣꯛꯑꯁꯤꯔꯥ ꯃꯤ ꯃꯃꯤꯡꯁꯤꯡꯗꯣ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕꯁꯤꯡꯗꯣ ꯀꯃꯦꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯀꯃꯦꯟꯁꯤꯅ ꯑꯃꯨꯛ ꯂꯣꯇ꯭ꯔꯤꯗ ꯌꯥꯎꯒꯗꯧꯕ ꯃꯤꯈꯩꯗꯣ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯑꯃꯨꯛ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯈꯟꯃꯤꯟꯅꯔꯁꯤꯀꯣ ꯄꯤꯕꯤꯔꯛꯄꯈꯩꯗꯣꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯌꯥꯎꯔꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯁꯨ ꯌꯥꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯍꯥꯟꯕꯒꯤ ꯁꯤꯗ ꯂꯩꯔꯦ ꯋꯥꯡꯖꯝ ꯗꯌꯥꯅꯟꯗ ꯁꯤꯡ ꯈꯦꯛꯃꯟꯗꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯔꯒ ꯂꯩꯔꯒꯗꯤ ꯃꯇꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯄꯤꯖꯈꯤꯕ ꯀꯃꯦꯟꯗꯨꯗꯤ ꯑꯩꯅ ꯆꯨꯝꯅ ꯄꯤꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯤꯡ ꯈꯇꯪ ꯂꯥꯎꯊꯣꯛꯆꯒꯦ ꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯃꯤꯡꯗꯪ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯑꯒꯦ ꯋꯥꯡꯖꯝ ꯗꯌꯥꯅꯟꯗꯒꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯀꯅꯥꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯒꯤꯁꯨ ꯁꯤꯟ ꯇꯧꯗꯦ ꯍꯥꯏꯕꯤꯔꯤꯁꯦ ꯀꯃꯥꯏꯅ ꯃꯤꯡ ꯂꯩꯈꯤꯒꯦ ꯌꯨꯖꯔ ꯅꯦꯝ ꯀꯩ ꯑꯣꯏꯒꯦ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯆꯨꯝꯅꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯡꯗꯣ ꯂꯥꯎꯊꯣꯛꯆꯔꯅꯤ ꯁꯤꯟ ꯇꯧꯗꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯂꯣꯏꯅꯃꯛ ꯁꯤꯟ ꯇꯧꯖꯩ ꯃꯊꯪꯒꯤꯁꯤꯅ ꯁꯣꯏꯕꯝ ꯁꯨꯕꯥꯁꯤꯅꯤ ꯗꯦꯕꯤ ꯂꯩꯐꯝꯅ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯥꯞꯄꯤꯔꯛꯑꯦꯀꯣ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯌꯥꯎꯕꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯁꯦ ꯅꯣꯛꯅꯤꯡꯕꯁꯨ ꯈꯔ ꯑꯗꯨꯝ ꯂꯥꯛꯏ ꯃꯊꯪꯁꯨ ꯂꯩꯔꯦꯀꯣ ꯆꯤꯡꯈꯥꯝ ꯏꯆꯟ ꯆꯤꯡꯉꯥꯈꯝ ꯏꯆꯟ ꯗꯦꯕꯤ ꯀꯣ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯦ ꯆꯨꯝꯗ꯭ꯔꯕꯣ ꯁꯤꯟꯁꯨ ꯇꯧꯕꯤꯗꯦ ꯇꯨ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯁꯦ ꯂꯥꯏꯚꯇꯁꯨ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯗꯦ ꯂꯥꯏꯚꯁꯦ ꯑꯃꯨꯛꯀ ꯍꯟꯀꯠꯅ ꯌꯦꯡꯕꯤꯍꯧꯔꯣ ꯁꯤꯗ ꯌꯥꯎꯗ꯭ꯔꯕ ꯍꯣꯔꯦꯟ ꯆꯪꯉꯛꯄ ꯑꯣꯏꯔꯒꯁꯨ ꯃꯤꯡꯁꯦ ꯑꯃꯨꯛꯀ ꯄꯜꯍꯧꯒꯦꯀꯣ ꯆꯤꯡꯉꯥꯈꯝ ꯏꯆꯟ ꯗꯦꯕꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯃꯍꯥꯛꯅ ꯁꯤꯟ ꯇꯧꯕꯤꯗꯦꯅ ꯊꯥꯔꯛꯑꯦ ꯁꯤꯟ ꯇꯧꯖꯩꯀꯣ ꯃꯌꯥꯝꯅ ꯁꯤꯟ ꯇꯧꯗꯦꯅ ꯍꯥꯏꯔꯤꯗꯣ ꯁꯤꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯍꯧꯔꯣꯀꯣ ꯇꯨ ꯀꯃꯦꯟꯁꯦ ꯁꯤꯟ ꯇꯧꯗꯦ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯁꯤꯟ ꯂꯣꯏꯅ ꯇꯧꯋꯦ ꯁꯤꯟ ꯂꯣꯏꯅ ꯇꯧꯗꯕ ꯇꯧꯏꯀꯣ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯝꯇ ꯂꯣꯏꯅ ꯌꯥꯎꯗꯦ ꯌꯦꯡꯖꯩ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯌꯦꯅꯤꯡ ꯍꯥꯏꯔꯣ ꯌꯦꯅꯤꯡ ꯂꯩꯐꯝꯅ ꯂꯧꯔꯦꯝꯕꯝ ꯌꯦꯅꯤꯡ ꯂꯩꯐꯝꯅ ꯂꯧꯔꯦꯝꯕꯝ ꯌꯨꯖꯔ ꯅꯦꯝꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯥꯏꯒꯤ ꯁꯤꯟ ꯇꯧꯗꯦꯅ ꯍꯥꯏꯈꯤꯕꯗꯣ ꯆꯦ ꯁꯣꯅꯝ ꯑꯩꯒꯤ ꯑꯟꯁꯔ ꯆꯨꯝꯅ ꯄꯤꯈꯤꯕꯅꯤꯀꯣ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨ ꯑꯟꯁꯔ ꯆꯨꯝꯅ ꯄꯤꯕ ꯑꯃꯗꯤ ꯄꯤꯛꯆꯔ 5ꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯦ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯂꯩꯐꯝꯅ ꯑꯟꯗ꯭ꯔꯣ ꯂꯧꯄꯥꯎꯆꯨꯝ ꯏꯝꯐꯥꯜ ꯏꯁ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯃꯗꯤ ꯄꯤꯛꯆꯔ 5ꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯃꯤꯑꯣꯏꯅꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯂꯟꯆꯦꯟꯕ ꯊꯤꯌꯥꯝ ꯑꯗꯨꯝ ꯀꯃꯥꯏꯅ ꯃꯤꯡꯗꯣ ꯑꯗꯨꯝ ꯆꯨꯝꯅ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯑꯅꯤ ꯑꯕꯨꯖꯝ ꯊꯥꯗꯣꯏ ꯆꯅꯨ ꯑꯦꯗ꯭ꯔꯦꯁꯅ ꯊꯣꯡꯖꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏ ꯅꯝꯕꯔꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯥꯞꯄꯤꯔꯛꯑꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯈꯩꯁꯤꯅ ꯑꯆꯨꯝꯕ ꯂꯣꯏꯅ ꯍꯣꯏ ꯄꯤꯛꯆꯔ ꯑꯃꯗꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕꯁꯤꯡꯗꯨꯅꯤ ꯀꯃꯦꯟꯗ ꯑꯃ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯐꯣꯟ ꯄꯥꯏꯕ ꯍꯩꯇꯕ ꯇꯥꯔꯦ
नोइना सिन तौदे हाइसे असेंबैनी ग्रीन की टिक खोत्रिसे सिन तौदबा नत्रो आइसे नितंग सिंगदोक्सगे केनोदी टिक से अनि दी डबल टिक टिक खोत्पीगिबा नत्रो sin ama katang kholaga message yaudre thadre abna double akoi se blue tick tham blue tick khota bane aduga sindi loin taw bane khudam oina ngasai gi chingkham mami ngama yawgi do mahau su sin taw de abem puyam gi su sin taw de na loina tharai se sin taw bodu na moi gi maming sida loina yawra ine blue tick khota bida sin taw wa hojikti mayam ama leira bane computer mari manga da login taw salaka da yeng bane aduduna lana lobiram basu yayi aduga चुमनबो पाखुम पीगी दोरगदी ngasi live se loiba phawbe yingbiu thokpiginu picture amadi wahang adubu ek piramaba adum soidana yawbirakani loiba phawbe yingbigo ko mayam aduga ai yawde ina di chumna pakhum pigi bani picture so hagi bani ai chitharame haragadi yenga se du screenshot thabiru adubu yarigadi koi chithadabra na khallebako adu loiba yingminaras chithadaban nasi hojigi matang se maming di tharamdre answer dang tharame bako maming so my username sida yingminaras se bako azit official haina leba picture manga piri nang la khudumai sa smai ma zum chum dum pa kom pipi rai hoi mayam na udi hai sa bitang am tang yeng han si se ai gi kanu sim tang tobi asi whatsapp sim tang yeng han zilo numbers ka camera phone number sing yung WhatsApp ta fitam jang laga number gay sige number mayam na personal ni ha bagi number si khoi ucha da bane ba si WhatsApp se login toroga loina ne ba sida lai se khoi na scroll to hobe som page chalaga fitam kan to sida lai je tu si mayam si ne ba khoi loina sin to bane ba si bluetooth khola moi ba moi da yung ko mayam da bluetooth khot pi bre ngo si number se live se yaw magadi tharakpo kai je smai tharakpo kangu ne ba aduki mating mi ji yam bane du koi loina sin tau je ba tu se amata si thadra bane ba computer je ani hum mari thokna hange koi office number oi bagi ko aduna mayam na bluetooth khote na habi bane tu loina mak sin tau je mayam na mod sengbina ba thaja bina ba ucha bane ko sida ju thaja bidribra mayam kamai tawre koi yam sing na di tawja bane kai doruni koi gi subscribers jing jida koi na amuk chit tawdana koi bu nungsi bibagi support taw biba ngaktane na khanjara kanda koi oida ba mata tawja de mathang yong siko Deepak Chingtham changangai dagi magi jo answer je chumna pipire Deepak Chingtham ko abem puyam gi se abem puyam adum yawrakani ko ngasi abem puyam akoi ngarang khangat adum yawrabani ko ngarang khangat pada mamagi live to sum abem puyam gi ming se khangi bagi hoi bem puyam hoi bem puyam ko gi live to dum toina changak paduni ne ma so answer chumna pirami kaina koi ngang ga maina hai ne ba sile amam Bisnupur Kwaksifai mamang laikai dagi Narengbam Ranjit Singh Mahaksu chumna paukhum pibirai amadi wahang manga sudum mayek sengna haibirakpa mioy amani thang amu yengsi ko mayamna live se loiba phawba dum yengbiyu ko haibadi isa isa gi ming yawrakpra haidu check tawbiyu chumna paukhum pibiga pigiba oiragadi adum yawrakani kana yengsi ko magi se Naurem Purnara Singh Kakching Moirang Them Laikai Mahaksu picture manga dum screenshot thabirai aduga answer du su dum marik chumna pipirai comment mayam ama su lai ado comment se
ꯃꯔꯛ ꯃꯔꯛꯇꯁꯨ ꯄꯥꯊꯣꯛꯆꯒꯦ ꯃꯊꯪ ꯑꯆꯨꯝꯕ꯭ꯔꯥ ꯃꯊꯪ ꯃꯊꯪ ꯊꯨꯅ ꯄꯥꯔꯛꯑꯣ ꯌꯥꯎꯗ꯭ꯔꯣ ꯀꯌꯥꯝ ꯊꯨꯅ ꯑꯝꯇꯪ ꯄꯥꯁꯜꯂꯁꯤꯀꯣ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯃꯦꯃꯣꯔꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯤꯔꯥꯏ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯑꯃꯗꯤ ꯄꯤꯛꯆꯔ ꯃꯉꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯛꯏ ꯅꯦꯛꯁ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤꯗꯤ ꯌꯥꯎꯗꯤꯌꯦꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯅꯝꯕꯔꯁꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯆꯨꯝꯅꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯒꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯃꯊꯪ ꯑꯗꯨ ꯄꯥꯈ꯭ꯔꯦꯀꯣ ꯄꯥꯗ꯭ꯔꯤꯕ꯭ꯔꯥ ꯅꯝꯕꯔꯁꯦ ꯃꯥꯏꯁꯦ ꯆꯨꯝꯅꯗꯤ ꯊꯥꯔꯒ ꯅꯝꯕꯔ ꯑꯅꯤꯗ ꯗꯣ ꯊꯥꯔꯛꯑꯦ ꯑꯣ ꯅꯥꯎꯔꯦꯝ ꯄꯣꯏꯅꯥꯔꯥꯅꯤ ꯗꯦꯕꯤ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯑꯃꯗꯤ ꯄꯤꯛꯆꯔꯁꯨ ꯑꯗꯨꯝ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯞꯄꯛꯏ ꯍꯣꯏ ꯑꯉꯥꯡ ꯀꯞꯄꯦ ꯃꯊꯪ ꯏꯄꯤꯁꯣꯗ ꯍꯣꯏ ꯃꯊꯪ ꯏꯄꯤꯁꯣꯗ ꯀꯥꯗꯨꯅ ꯊꯥꯒꯠꯆꯔꯒꯦ ꯉꯥꯏꯕꯤꯔꯝꯃꯨ ꯑꯣꯏꯅꯥꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯥꯝ ꯃꯦꯃꯣꯔꯤ ꯃꯌꯥꯡ ꯏꯝꯐꯥꯜꯀꯤꯗꯣ ꯄꯥꯗꯤ ꯄꯥꯈ꯭ꯔꯕ꯭ꯔꯥ ꯊꯥꯖꯜꯂꯛꯄ꯭ꯔꯥ ꯁꯤ ꯄꯥꯗ꯭ꯔꯤ ꯄꯥꯈ꯭ꯔꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯤꯔꯥꯏꯁꯦ ꯄꯥꯈ꯭ꯔꯦ ꯃꯊꯪꯗ ꯔꯣꯁꯅꯤ ꯑꯕꯨꯆꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯑꯃꯗꯤ ꯄꯤꯛꯆꯔ ꯃꯉꯥꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯏ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪ ꯃꯃꯤꯡ ꯍꯥꯄꯛꯇꯕꯤ ꯑꯣꯏꯗꯣꯏꯔꯥ ꯌꯨꯖꯔ ꯅꯦꯝꯗ ꯈꯪꯕꯀꯣ ꯃꯥꯒꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯀꯃꯥꯏꯅ ꯁꯥꯔꯒꯤ ꯃꯤꯡ ꯐꯪꯂꯕ ꯍꯥꯏꯖꯤꯟꯅꯩ ꯃꯥꯒꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯂꯩꯔꯦ ꯐꯪꯂꯕ ꯍꯥꯏꯖꯤꯟꯅꯩ ꯍꯥꯏꯕ ꯁꯥꯔꯒꯤ ꯃꯤꯡ ꯐꯪꯂꯕ ꯍꯥꯏꯖꯤꯟꯅꯩ ꯍꯥꯏ ꯃꯥꯁꯨ ꯑꯗꯨꯝ ꯕꯣꯜ ꯀꯩꯀꯥ ꯆꯨꯝꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯄꯥꯎꯈꯨꯝꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯑꯦ ꯗꯦꯕ ꯋꯥꯕꯒꯥꯏꯗꯒꯤ ꯌꯥꯝ ꯊꯨꯅ ꯃꯃꯤꯡ ꯈꯛꯇꯪ ꯂꯥꯎꯊꯣꯛꯆꯔꯒꯦꯀꯣ ꯃꯌꯥꯝꯁꯦ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯅꯔꯦ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯦꯅꯨꯔꯤꯌꯥ ꯊꯣꯏ ꯇꯣꯞ ꯈꯣꯡꯉꯥꯡ ꯃꯈꯣꯡꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯦꯅꯨꯔꯤꯌꯥ ꯊꯣꯏ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯄꯤ.ꯍꯩꯆ. ꯁꯕꯅꯥ ꯄꯤ.ꯍꯩꯆ. ꯁꯕꯅꯥꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯛꯆꯔꯒ ꯂꯣꯏꯅꯅ ꯍꯥꯞꯄꯤꯔꯛꯏ ꯂꯥꯏꯁꯅꯥ ꯀꯥꯃꯣꯡꯗꯒꯤ ꯂꯥꯏꯁꯅꯥ ꯀꯥꯃꯣꯡꯗꯒꯤ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏꯀꯣ ꯍꯣꯏ ꯑꯕꯦꯝꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯂꯥꯏꯐꯁꯨ ꯈꯔ ꯂꯠꯂꯦ ꯍꯟꯗꯛꯁꯦ ꯅꯣꯡꯃꯥꯏꯊꯦꯝ ꯔꯥꯙꯥꯔꯥꯅꯤ ꯗꯦꯕꯤ ꯀꯛꯆꯤꯡꯗꯒꯤ ꯅꯥꯎꯔꯦꯝ ꯃꯟꯗꯥ ꯗꯦꯕꯤ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯆꯥꯄ꯭ꯔꯧ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯂꯝꯁꯦ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ M.D. ꯅꯋꯥꯖ ꯐꯥꯎꯗꯦꯟ ꯊꯧꯕꯥꯜ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯛꯆꯔꯒ ꯂꯣꯏꯅꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯅꯤ ꯌꯨꯝꯅꯥꯝ ꯁꯅꯤꯌꯥ ꯆꯅꯨ ꯅꯥꯆꯧ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯃꯦꯟꯠ ꯑꯗꯨꯝ ꯊꯝꯕꯤꯔꯛꯎꯀꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯨ ꯍꯦꯟꯅ ꯌꯥꯡꯖꯅꯕ ꯁꯦꯔꯤꯅꯥ ꯄꯨꯈ꯭ꯔꯝꯕꯝ ꯂꯝꯅꯗꯨꯝ ꯄꯨꯈ꯭ꯔꯝꯕꯝꯗꯒꯤ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯛꯆꯔꯒ ꯂꯣꯏꯅꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯇꯤ ꯅꯤꯂꯀꯥꯟꯇ ꯃꯩꯇꯩ ꯂꯩꯐꯝꯅ ꯎꯠꯂꯧ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯃꯍꯥꯛꯁꯨ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯌꯥꯎꯗꯕꯤꯗ ꯄꯤꯛꯆꯔ ꯀꯩꯀꯥ ꯃꯥꯏ ꯌꯨꯖꯔ ꯅꯦꯝꯗ ꯑꯣꯏꯅ ꯌꯦꯡꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯆꯝꯄ꯭ꯔꯥ ꯒꯦꯃꯤꯡ ꯑꯅ ꯂꯩ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯃꯦꯁꯦꯖ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯀ ꯂꯣꯏꯅꯅ ꯊꯥꯕꯤꯔꯛꯏ ꯃꯊꯪꯒꯤꯁꯤꯅ ꯇꯦꯜꯍꯩꯕ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯅꯦꯛꯁꯇ ꯌꯦꯡꯉꯁꯤ ꯃꯤꯡ ꯄꯤꯔꯝꯗ꯭ꯔꯦ ꯃꯤꯡ ꯄꯤꯗ꯭ꯔꯦ ꯍꯣꯏ ꯌꯨꯖꯔ ꯅꯦꯝꯗ ꯌꯦꯡꯉꯁꯤꯀꯣ ꯂꯦꯝꯕ ꯆꯤꯡꯁꯨꯕꯝ ꯂꯦꯝꯕ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯒꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯊꯪ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯕ ꯆꯨꯡꯈꯥꯝ
ꯂꯩꯐꯝꯅ ꯌꯥꯡꯗꯣꯡ ꯍꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯅ ꯅꯧꯅ ꯂꯥꯏꯚ ꯆꯪꯕꯤꯔꯛꯄꯁꯤꯡꯅ ꯀꯣꯛ ꯉꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯋꯥꯍꯪ ꯍꯪꯈꯤꯕꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯏꯚꯇ ꯃꯤꯑꯣꯏ ꯈꯔ ꯂꯥꯎꯊꯣꯛꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯃꯤ ꯃꯃꯤꯡ ꯅꯪꯍꯧꯗꯕꯁꯤꯡꯗꯣ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯗꯨꯗꯣ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯕꯅꯦ ꯂꯣꯏꯕ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯌꯦꯡꯉꯁꯤꯀꯣ ꯁꯉꯥꯏꯌꯨꯝꯐꯝ ꯁꯍꯤꯗ ꯈꯥꯟ ꯁꯉꯥꯏꯌꯨꯝꯐꯝ ꯁꯍꯤꯗ ꯈꯥꯟ ꯃꯍꯥꯛꯁꯨ ꯄꯤꯛꯆꯔ ꯑꯃꯗꯤ ꯋꯥꯍꯪ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯍꯟꯗꯛꯀꯤꯁꯦ ꯃꯃꯤꯡ ꯌꯥꯎꯔꯛꯇ꯭ꯔꯦꯀꯣ ꯍꯦꯝꯆꯟꯗ꯭ꯔ ꯆꯕꯨꯡꯕꯝ ꯍꯦꯝꯆꯟꯗ꯭ꯔ ꯆꯕꯨꯡꯕꯝ ꯀꯃꯦꯟ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯣꯏꯅ ꯊꯥꯔꯛꯄꯀꯣ ꯃꯃꯤꯡ ꯌꯥꯎꯗꯕꯤꯗ ꯃꯦꯁꯦꯁ ꯗꯤꯁꯑꯄꯤꯌꯔꯤꯡ ꯂꯩꯕꯁꯨ ꯌꯥꯎꯔꯦꯀꯣ 71 ꯑꯩꯉꯣꯟꯗ ꯑꯝꯇ ꯊꯥꯖꯟꯕꯤꯌꯣ 71 ꯀꯣ ꯃꯦꯁꯦꯁ ꯗꯤꯁꯑꯄꯤꯌꯔꯤꯡ ꯂꯩꯔꯝꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯦ ꯁꯤꯁꯤꯃꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ 71 ꯑꯗꯨꯁꯨꯔꯥ 72 72ꯁꯨ ꯍꯣꯏ ꯗꯤꯁꯑꯄꯤꯌꯔꯤꯡ ꯂꯩꯔꯝꯕꯁꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯃꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯏꯁꯥꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯣꯏꯅ ꯎꯗꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯄꯤꯈꯤ ꯍꯥꯏꯅ ꯌꯦꯠꯄ ꯆꯤꯡꯅꯕ ꯁꯤꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯒꯤ ꯃꯤꯡ ꯑꯇꯣꯝ ꯈꯨꯃꯟꯆꯥ ꯂꯩꯐꯝꯅ ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 10 ꯖꯣꯏꯄꯨꯔ ꯈꯨꯅꯧ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯏ ꯋꯥꯍꯪ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯌꯥꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯁꯤꯁꯨ ꯃꯦꯁꯦꯖ ꯗꯤꯁꯑꯄꯤꯌꯔꯤꯡ ꯂꯩꯔꯕ꯭ꯔꯥ 70 ꯑꯃꯇꯪꯒ ꯆꯪꯉ ꯌꯦꯡꯕꯅꯦꯕ ꯉꯁꯥꯏꯒꯤꯗꯣ ꯑꯣꯀꯦ 74ꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯑꯦ ꯇꯣꯅꯤꯌꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯣꯡꯄꯥꯜ ꯃꯃꯥꯡ ꯁꯕꯜ ꯂꯩꯀꯥꯏ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯔꯤꯛ ꯆꯨꯝꯅ ꯑꯟꯁꯔ ꯑꯃꯗꯤ ꯋꯥꯍꯪ ꯂꯣꯏꯅ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯨꯁꯤꯇ꯭ꯔꯥ ꯀꯛꯆꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯂꯣꯇ꯭ꯔꯤ ꯑꯗꯨꯗ ꯐꯥꯎꯔꯛꯄ ꯑꯣꯏꯁꯅꯨ ꯁꯨꯔꯦꯁ ꯁꯨꯔꯥꯏꯁꯝ ꯀꯕꯋꯥꯛꯆꯤꯡꯗꯒꯤ ꯆꯦꯅ ꯋꯥꯆꯞꯇ ꯊꯥꯕꯗꯤ ꯌꯦꯡꯕꯤꯗꯦ ꯁꯤꯒꯤ ꯁꯤꯟ ꯇꯧꯕꯤꯗꯦ ꯌꯦꯡꯕꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯉꯁꯤꯒꯤ ꯀꯃꯦꯟꯠꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯣꯏꯔꯦ ꯁꯤꯟ ꯇꯧꯖꯩ ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯃꯃꯥꯡꯒꯤ ꯍꯧꯖꯤꯛ ꯂꯥꯏꯐ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝ ꯇꯣꯏꯅꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯁꯤꯟ ꯂꯣꯏꯅ ꯇꯧꯋꯦ ꯕ꯭ꯂꯨ ꯇꯤꯛ ꯈꯣꯠꯇꯕꯅꯦ ꯑꯣꯐꯤꯁ ꯅꯝꯕꯔꯅꯦ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ 4-5ꯗ ꯂꯣꯒ ꯏꯟ ꯇꯧꯔꯀꯥꯟꯗ ꯄꯥꯏꯖꯕ ꯋꯥꯆꯞ ꯅꯝꯕꯔꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯟ ꯇꯧꯗꯦꯅ ꯈꯟꯕꯤꯕꯅꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯤꯟ ꯇꯧꯖꯩ ꯁꯤꯟ ꯇꯧꯗꯦꯅ ꯍꯥꯏꯕꯁꯤꯡꯁꯦ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯤꯕꯈꯩꯁꯤꯗꯁꯨ ꯑꯗꯨꯝ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤꯕ ꯌꯥꯎꯔꯝꯃꯅꯦꯕ ꯉꯁꯥꯏ ꯈꯔꯁꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯑꯃꯨꯛ ꯍꯪꯀꯠꯂꯒ ꯂꯥꯏꯐꯁꯦ ꯃꯀꯣꯛꯇꯒꯤ ꯉꯁꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯔꯅꯨ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯃꯤꯡ ꯌꯥꯎꯈꯤꯕ꯭ꯔꯥꯅ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯕ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯕꯤꯔꯣ ꯁꯤꯟ ꯇꯧꯗꯕ ꯕ꯭ꯂꯨ ꯀꯣꯠꯇꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯄꯗ ꯂꯥꯎꯊꯣꯛꯄꯗ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯉꯁꯥꯏ ꯃꯃꯤꯡ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦꯗꯅ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯁꯤꯟ ꯇꯧꯗꯦꯅ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯄꯗ ꯌꯥꯎꯈꯤꯕ ꯃꯌꯥꯝꯅ ꯁꯤꯟ ꯇꯧꯗꯕ ꯑꯣꯏꯅ ꯎꯕꯅꯦ ꯑꯗꯨꯒ ꯁꯤꯟꯗꯤ ꯂꯣꯏ ꯇꯧꯖꯩꯕ ꯍꯟꯗꯛꯀꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯦ ꯃꯃꯤꯡ ꯄꯤꯔꯝꯗꯕ ꯍꯥꯄꯛꯇ꯭ꯔꯦ ꯌꯨꯖꯔ ꯅꯦꯝ ꯑꯣꯏꯅ ꯂꯩꯔꯦꯕꯀꯣ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏꯗꯣ ꯋꯥꯟꯗꯔ ꯋꯥꯎ ꯍꯥꯏ ꯋꯥꯟꯗꯔ ꯋꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤꯀꯣ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯃꯊꯪꯗꯗꯤ ꯌꯥꯔꯒꯗꯤ ꯃꯤꯡ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯞꯄꯤꯔꯛꯄꯁꯤꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯐꯁꯦ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯡ ꯆꯪꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯅꯦꯛꯁꯇ ꯗꯥꯏꯅꯥ ꯅꯥꯎꯔꯦꯝ ꯈꯣꯡꯖꯣꯝ ꯁꯥꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯃꯥꯅꯟꯗ ꯄꯥꯂꯨꯖꯝ ꯑꯦꯗ꯭ꯔꯦꯁꯅ ꯎꯠꯂꯧꯗꯒꯤ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯕꯅꯦꯕꯀꯣ ꯂꯧꯈꯠꯄ ꯌꯦꯡꯕ ꯂꯣꯏꯔ ꯂꯧꯈꯠꯂꯁꯨ ꯑꯩꯒꯤꯁꯦ ꯑꯩꯒꯤꯁꯨ ꯌꯦꯡꯕꯤꯗꯦꯅ ꯃꯦꯁꯦꯖ ꯂꯩꯔꯝꯃꯦꯕꯁꯦ ꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯄꯣꯠꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯒꯤꯁꯨ ꯌꯦꯡꯕꯤꯗꯦ ꯁꯤꯁꯦ ꯌꯥꯎꯔꯒꯗꯤ ꯃꯃꯤꯡ ꯑꯝꯇꯪ ꯌꯦꯡꯒꯦꯕ ꯁꯤꯗ ꯄ꯭ꯔꯦꯃꯥꯅꯟꯗ ꯄꯥꯂꯨꯖꯝ ꯂꯥꯏꯐꯁꯤꯗ ꯌꯥꯎꯕꯤꯔꯒꯗꯤ ꯁꯤꯟ ꯇꯧꯖꯔꯦꯀꯣ ꯌꯦꯡꯕꯤꯗꯦꯅ ꯃꯦꯁꯦꯖꯇ ꯋꯥꯔꯧꯅ ꯊꯥꯔꯛꯂꯒ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯤꯟ ꯇꯧꯈ꯭ꯔꯕ ꯉꯥꯛꯇꯅꯦꯕ ꯉꯁꯤ ꯂꯧꯈꯠꯂꯤꯁꯦ
ꯁꯤꯟ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯍꯥꯟꯅꯁꯨ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯣ ꯌꯦꯡꯕꯤꯔꯣ ꯑꯝꯇ ꯃꯊꯪꯒꯤꯁꯤꯅ ꯏꯕꯦꯝꯆꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯗꯥꯏꯂꯣꯒꯁꯨ ꯇꯧꯖꯒꯦ ꯏꯄꯤꯁꯣꯗꯀꯤ ꯀꯃꯦꯟ ꯂꯥꯛꯏꯕꯁꯤꯡꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯁꯨ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯃꯤ ꯃꯃꯤꯡꯁꯤꯡꯁꯦ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯁꯠ ꯑꯝꯇꯪ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯦꯜ ꯕꯁꯤꯠ ꯑꯦꯠ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯃꯃꯤꯡ ꯃꯊꯛꯇ ꯗꯅꯤꯁ ꯃꯌꯥꯡ ꯏꯝꯐꯥꯜ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯂꯥꯏꯁ꯭ꯔꯝ ꯁꯅꯥꯊꯣꯏ ꯆꯅꯨ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯣꯏꯅꯥꯝ ꯁꯟꯇꯣꯁ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯤꯆꯟꯗ꯭ꯔ ꯅꯝꯕꯣꯜꯗꯒꯤ ꯊꯥꯒꯠꯆꯔꯤ ꯎꯃꯥꯛꯁꯨ ꯃꯃꯤꯡꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯔꯣꯕꯥꯔꯠ ꯋꯥꯍꯦꯡꯕꯝ ꯌꯨꯖꯔ ꯅꯦꯝꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯛꯆꯔ ꯑꯃꯗꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯕꯤꯔꯛꯏ ꯙꯤꯔꯖ ꯋꯥꯡꯈꯦꯝ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯆꯤꯔꯥꯄꯨꯔ ꯀꯃꯦꯟꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯏ ꯃꯃꯤꯡꯗꯤ ꯀꯁꯥꯔ ꯂꯛꯈꯤꯅꯥꯒꯔꯗꯒꯤ ꯂꯣꯍꯦꯟꯕ ꯃꯉꯥ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯃꯔꯤꯛ ꯆꯨꯝꯕ ꯑꯟꯁꯔ ꯑꯃꯗꯤ ꯄꯤꯛꯆꯔ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯡꯖꯝ ꯖꯦꯛꯁꯟ ꯁꯤꯡ ꯀꯛꯆꯤꯡ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯟꯁꯔ ꯄꯥꯎꯈꯨꯝ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯍꯪꯉꯛꯑꯝꯃꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯒꯠꯆꯔꯤ ꯃꯍꯥꯛꯁꯨ ꯃꯃꯤꯡ ꯌꯥꯎꯔꯛꯇ꯭ꯔꯦꯀꯣ ꯌꯨꯖꯔ ꯅꯦꯝꯗ ꯆꯨꯝꯊꯥꯡ ꯇꯤꯚꯤ ꯁꯨꯃꯥꯏꯅ ꯂꯩ ꯃꯦꯁꯦꯖꯇ ꯄꯦꯔꯤꯡ ꯂꯩꯕꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ 90 ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯌꯥꯎꯔꯒ ꯂꯩꯕ ꯄꯣꯠꯅꯦꯕ ꯁꯦ ꯍꯧꯖꯤꯛꯇꯤ ꯄꯦꯔꯤꯡ ꯂꯩꯔꯝꯃꯤꯁꯦ ꯍꯣꯏ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯆꯨꯝꯃꯦꯅ ꯈꯟꯒꯠꯈ꯭ꯔꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯣꯇ꯭ꯔꯤꯗꯗꯤ ꯑꯗꯨꯝ ꯌꯥꯎꯍꯟꯖꯔꯛꯑꯒꯦꯀꯣ ꯁꯤꯁꯨ ꯃꯃꯤꯡ ꯌꯥꯎꯗꯕ꯭ꯔꯥ ꯒꯟꯗꯣ ꯊꯣꯛꯁ ꯃꯍꯥꯛꯁꯨ ꯌꯨꯖꯔ ꯅꯦꯝꯗ ꯑꯣꯏꯅ ꯌꯦꯡꯖꯔꯦ ꯑꯟꯁꯔ ꯂꯣꯏꯅ ꯋꯥꯍꯪ ꯄꯤꯛꯆꯔ ꯆꯨꯝꯅ ꯄꯤꯕꯤꯔꯛꯏ ꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯑꯟꯁꯔꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯨꯝꯃꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏ ꯔꯣꯃꯤꯇꯥ ꯌꯨꯝꯈꯥꯏꯕꯝ ꯃꯥꯂꯣꯝ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯣꯏ ꯑꯕꯦꯝ ꯂꯣꯏꯕꯧ ꯂꯩꯔꯣꯀꯣ ꯂꯥꯏꯁ꯭ꯔꯝ ꯀꯦꯜꯕꯤꯟ ꯃꯩꯇꯩ ꯂꯝꯕꯣꯏ ꯈꯨꯜ ꯃꯈꯥ ꯂꯩꯀꯥꯏ ꯃꯍꯥꯛꯁꯤ ꯅꯍꯥꯟ ꯂꯧꯈꯠꯄꯗ 10ꯗꯨꯗ ꯑꯗꯨꯃꯥꯏꯅ ꯌꯥꯎꯈꯤꯒꯨꯝ ꯇꯧꯕꯅꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯌꯥꯎꯗ ꯃꯥꯜꯂꯦꯀꯣ ꯌꯥꯎꯗꯦ ꯆꯨꯝꯃꯦ ꯀꯤꯃꯤꯇꯥ ꯃꯥꯏꯕꯝ ꯀꯪꯂꯥ ꯁꯤꯐꯥꯏꯗꯒꯤ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯊꯤꯌꯥꯝ ꯑꯖꯣꯏ ꯋꯥꯡꯒꯣꯏ ꯊꯤꯌꯥꯝ ꯃꯃꯤꯡꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯁꯨ ꯌꯨꯖꯔ ꯅꯦꯝꯗ ꯑꯣꯏꯅ ꯌꯦꯡꯉꯒ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯍꯥꯏꯐꯦꯠꯇꯪ ꯃꯩꯇꯥꯡ ꯀꯩꯁꯥꯡꯕꯝ ꯕꯤꯖꯦꯁ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯑꯩ ꯈꯥꯡꯉꯦꯝꯕꯝ ꯁꯔꯤꯀꯥ ꯃꯣꯏꯔꯥꯡꯗꯒꯤ ꯄꯤꯛꯆꯔ ꯑꯃꯗꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯩꯁꯥꯡꯊꯦꯝ ꯂꯟꯗꯣꯅꯤ ꯎꯆꯦꯀꯣꯟ ꯖꯨꯕ꯭ꯔꯥꯖ ꯄꯥꯂꯤ ꯂꯧꯃꯥꯟꯕꯤ ꯊꯥꯒꯠꯆꯔꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯤꯛꯆꯔ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟꯗꯁꯨ ꯍꯧꯖꯤꯛ ꯂꯥꯏꯚꯀꯤ ꯀꯃꯦꯟꯁꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯄꯤꯕꯤꯔꯛꯏ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯊꯣꯛꯆꯔꯛꯀꯦ ꯋꯥꯔꯧꯕꯤꯅꯨ ꯄꯥꯗꯦ ꯍꯥꯏꯗꯅ ꯃꯃꯤꯡꯗꯤ ꯄꯜꯂꯛꯇ꯭ꯔꯦ ꯌꯨꯖꯔ ꯅꯦꯝꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯔꯥꯍꯨꯜ ꯌꯦꯡꯈꯣꯝ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ
Oh, Fundraimayum Salim, Sangayumfam, Chirapur Pali, Thawbal District, Samaina Thambiri, Mahaksusum na Pakum Pipirei, Cinderella, Ningthokong. Picture amadi, Wahangi Pakum Pipiro Pagidamata, Thagacheri, Cinderella. Uripoktagi R.K. Mili. Live streaming sida yauragadi ay yaugre haidana kuthangat piro o ngasaidagi live stream akoina pathokriba mingse live ta yauri mi sisi maming amata yaudribro ay yawi haina amata comment uzadi kamai toino Thawambaiga Sandra from Khapo Sambam Maning Laikai Y Zakir Saha address Mayang Imphal Kachari picture amadi wahang chumna pibirai Irimbam Rejit Mete ko Samran Maning Laikai ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯤꯌꯦ ꯍꯥꯏꯌꯦ ꯋꯥꯠꯂꯤꯌꯦ ꯃꯤ ꯌꯥꯎꯕ ꯌꯦꯡꯕꯤꯌꯣ Now the hair is Atokpam Devananda Maitai Hauraibi Awang Laikai Rajkumar Laifamna Icham Kuno I see yaubri and a seconda dear me se karabudi wale Leda Europosia Nauba Wanglembam Kombo Chekon Kuno Oinam Aying Bichanu Uyumpok Terapur Good afternoon. Live streaming is Ambira Bagitaram Nokchari. Live stream Keso, Hairo Part 2, live stream Laikai, Mahasusum Napakum Pibire. Mahasumaming the outdoor and the kisses to username in the Laeko. Gopen Ningombam, so Chumna the screenshot, Laura hasn't been a Tagachari. Wang Buntum Cha, address now Nongpok Sanjin Bam. Lanthoiba Kundongbam Mana in Koldagi. Mana in Koldagi, Lanthoiba. Tagachari. Sebam nung sitoy, Kodong Pupi, Maya Laikai. Ang kusum na Pakum Pibirei. Ingo Konsamja, Hiro, Maming Karambo. Ingo sa haigado ma. Ingo se Haido Maliko. Ingo Konsamja, Smile Lay, Maming se, Masusum na Pakum Pibirei, picture Madi Wahangi. Ayas, Jesaba Salam Achoba Manu. Ang susum na dun Pakum Pibirei, Tagachari. Santos Oinam Chum na Pakum Pibiki ba picture, so Chum na Pigi Boy Ragadi, so the Nayao Baning, Hangay Minasi. Feroism Cindy Nongada Dagi Feroism Cindy Avinas Ning Thojam Laifam na Nongpok Sanjenbam Danajit Laishram Ning the Thazan Director username the Zabani Marik Chumna screenshot Laura than Thazan Bire Jam Konjindagi Nina Monica Wahang Pakum Bibi Giboy Ragadi Chumri Minerasico Benu Thangjam Humlaudagi Mahsusum na Pakum Pibire Source Bala Soroi Kaibam Mahaki username the Zabani Maming the Tarak Tredu one search Sumnadum Pibire Isukai Chitter Town Nazam Natagachari to Babijo Kazani Baduga Quiz Matam Gadum Sarok Yabio Nanao Sapam Kaksing the gate Mahaksu Chumna picture Pakum Marik Chumna Pibire
ꯑꯩꯁꯨ ꯄꯤꯈꯤꯕꯅꯤꯀꯣ ꯄꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯌꯥꯎꯔꯒꯅꯤ ꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯊꯪꯗ ꯖꯦꯁꯤꯀꯥ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯖꯦꯁꯤꯀꯥ ꯁꯨꯃꯔꯤ ꯆꯨꯝꯅ ꯄꯤꯛꯆꯔ ꯋꯥꯍꯪ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯃꯥꯏꯃꯣꯝ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ ꯃꯊꯛ ꯂꯩꯀꯥꯏ ꯊꯝꯃꯨ ꯌꯦꯡꯉꯁꯤꯀꯣ ꯀꯔꯝꯕꯅꯣ ꯃꯥꯏꯕꯝ ꯃꯩꯔꯥꯕ ꯈꯨꯃꯟ ꯂꯥꯡꯃꯩꯊꯦꯠ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯄꯤꯛꯆꯔ ꯑꯃꯗꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯝꯃꯨ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯦꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯥꯛꯏ ꯑꯩꯅ ꯃꯤꯁꯦ ꯌꯥꯝꯕꯗꯨꯗ ꯍꯣꯏ ꯑꯗꯨꯗ ꯂꯧꯁꯤꯜꯂꯛꯀꯦꯅ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯉꯤ ꯊꯥꯒꯠꯆꯔꯤ ꯃꯣꯃꯣ ꯅꯤꯡꯊꯧꯖꯝ ꯈꯣꯡꯖꯣꯝ ꯇꯦꯛꯆꯝꯗꯒꯤ ꯍꯣꯏ ꯑꯗꯣ ꯂꯣꯇ꯭ꯔꯤꯁꯤꯡ ꯉꯁꯤ ꯂꯣꯏꯁꯤꯟꯗꯣꯏꯔꯥ ꯁꯨꯃꯪꯖꯕꯅꯦ ꯂꯥꯟ ꯂꯧꯅꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯑꯆꯨꯝꯕꯈꯩꯗꯤ ꯉꯁꯤ ꯂꯣꯏ ꯈꯟꯒꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯣꯇ꯭ꯔꯤ ꯑꯣꯠꯄꯗꯤ ꯑꯣꯠꯂꯣꯏ ꯑꯣꯠꯄꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯣꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯇꯤꯖꯔꯗ ꯃꯤ ꯑꯍꯨꯝ ꯑꯃꯃꯨꯛ ꯈꯟꯒꯠꯄꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯗꯣꯏꯅꯤ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯂꯣꯏꯅ ꯑꯆꯨꯝꯕꯁꯤꯡꯗꯣ ꯀꯃꯦꯟ ꯄꯥꯊꯣꯛꯆꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯇ꯭ꯔꯤ ꯑꯣꯠꯄꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯃꯣꯠ ꯁꯦꯡꯅ ꯎꯠꯆꯔꯛꯀꯦ ꯋꯥꯡꯕꯜꯗꯒꯤ ꯕꯁꯟꯇ ꯊꯣꯛꯆꯣꯝ ꯊꯥꯒꯠꯆꯔꯤ ꯅꯤꯁꯣꯕꯂꯥ ꯁꯥꯄꯝ ꯍꯤꯌꯥꯡꯂꯦꯝꯗꯒꯤ ꯍꯤꯌꯥꯡꯂꯝꯗꯒꯤꯀꯣ ꯅꯤꯁꯣꯕꯂꯥ ꯑꯗꯨ ꯁꯤ ꯑꯝꯇ ꯂꯥꯡꯕꯤꯔꯛꯎꯅꯦ ꯌꯦꯡꯉꯨꯀꯣ ꯑꯝꯇ ꯈꯤꯇꯪ ꯌꯦꯡꯉꯨ ꯍꯟꯗꯛꯀꯤꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯦꯕ ꯃꯃꯤꯡ ꯊꯥꯔꯛꯑꯝꯗ꯭ꯔꯦ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯁꯣꯅꯤꯌꯥ ꯊꯥꯡꯖꯝ ꯍꯥꯏꯅ ꯂꯩꯌꯦ ꯁꯣꯅꯤꯌꯥ ꯊꯥꯡꯖꯝ 542 ꯍꯣꯏ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯀꯩꯀꯥ ꯆꯨꯝꯅ ꯑꯗꯨꯝ ꯄꯤꯛꯆꯔꯁꯨ ꯄꯤꯔꯛꯑꯦ ꯂꯥꯏꯚ ꯊꯥꯗꯕ ꯀꯨꯏꯔꯦ ꯑꯉꯣꯝ ꯁꯨꯅꯤꯇꯥ ꯕꯦꯡꯀꯤ ꯑꯦꯗ꯭ꯔꯦꯁꯅ ꯂꯩꯃꯔꯥꯝꯗꯒꯤ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯛꯆꯔ ꯂꯣꯏꯅꯅ ꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯕꯦꯝ ꯄꯨꯌꯥꯝ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯕꯦꯝ ꯄꯨꯌꯥꯝꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯄꯤꯛꯆꯔ ꯋꯥꯍꯪ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯏ ꯑꯕꯦꯝ ꯄꯨꯌꯥꯝ ꯂꯥꯏꯚꯇ ꯌꯥꯎꯔꯤꯕ꯭ꯔꯣ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯁꯤꯗ ꯂꯩꯔꯦ ꯁꯤꯟ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯀꯣ ꯏꯂꯤ ꯂꯤꯂꯣꯡꯗꯒꯤ ꯏꯂꯤ ꯏꯂꯤꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯐꯖꯅ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯦ ꯋꯥꯍꯪꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯍꯨꯏꯔꯦꯝ ꯑꯅꯧꯕꯤ ꯆꯅꯨ ꯀꯨꯝꯕꯤꯗꯒꯤ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯇꯣꯉꯥꯟꯅ ꯔꯤꯆꯥꯔꯖ ꯇꯧꯅꯕ ꯍꯥꯞꯄꯤꯔꯛꯏ ꯄꯨꯕꯨꯇꯣꯝꯕꯒꯤ ꯑꯅꯧꯕ ꯄꯨꯕꯨꯇꯣꯝꯕꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯃꯊꯪ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯏꯟꯗ꯭ꯔ ꯁꯒꯣꯜꯁꯦꯝꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ LP ꯒꯣꯔꯣꯕ ꯌꯨꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯍꯥꯛꯁꯨ ꯆꯨꯝꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯛꯆꯔ ꯂꯣꯏꯅꯅ ꯄꯤꯕꯤꯔꯛꯏ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯃꯤꯡ ꯌꯥꯎꯔꯛꯇ꯭ꯔꯦꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯌꯨꯖꯔ ꯅꯦꯝꯗ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯃꯀꯛꯃꯌꯨꯝ ꯂꯤꯂꯤꯃꯥ ꯀꯛꯃꯌꯨꯝ ꯂꯤꯂꯤꯃꯥ ꯂꯤꯂꯤꯃꯥ ꯍꯥꯏꯕ ꯃꯥꯜꯂꯦ ꯂꯤꯂꯤꯃꯥ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯏꯚ ꯌꯦꯡꯕ ꯃꯤꯗꯤ ꯀꯌꯥ ꯌꯥꯝꯃꯛꯇ꯭ꯔ ꯃꯥꯜꯂꯦ ꯇꯨꯝꯃꯒ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯏꯁꯥꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯚꯁꯤꯗ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣ ꯀꯥꯡꯉꯨꯖꯝ ꯔꯣꯀꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯥꯒꯠꯆꯔꯤ ꯄꯨꯕꯨꯇꯣꯝꯕꯁꯦ ꯉꯁꯤ ꯇꯤꯖꯔꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯐꯨꯜ ꯑꯦꯄꯤꯁꯣꯗꯇꯤ ꯍꯥꯞꯆꯔꯣꯏ ꯀꯅꯥꯗꯨꯅ ꯁꯤꯁꯨ ꯃꯃꯤꯡꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯃꯣꯗꯦꯝ ꯇꯥꯏꯁ ꯌꯨꯝꯈꯥꯏꯕꯝ
sumaina lay ma su chumna paukum kika screenshot lawraga thajanbirei Chauthoi Yumnam Kunaudagi Maksu Pakum Chumna Pibire. hai Sonia winam thagachari ninga leitana next ta thokchom Sanju Devi Thobal Leisang Them maksu chumna paukum pibirei achumba khandachabasida masigidi loishalakadore ko number se Laisram Rohit Singh magi leifamdi hapiraktre maksu picture amadi wahang chumna paukum pibirei maming yaudabida comment gi wahang di chumna pirakpa sisuka username se awong sangbam premi haina lay thagachari maming yaudre ko Vijaya Lakshmi Ningombam se live ta saira mamang live adum toina uzai ma so chumna dum paukum pibirei thagachari aigi fajanam te yengbiuba ngasai mamangdadi finam lauktoksagre username da leiba maming se dum asengba da leibra kamai tawi yeminasi ko mathangda Rabia aduga address na Hata Golafti mahak su chumna dum pipirei abem nang di yaukre lauthokre hojikta abem na tahaudraba male Monica Konthaujam aduga leifam di hapaktre thagachari marik chumba wahangi paukhum amadi picture pibirakpagidamakta message disappearing tawkhibase aikoina ngarang nahan aikoina khangali banu mitubawtadi chumna bu piramba aikoina uhobo iragadi muk fare ko natabo itaragadi do pai leitre dumadi hapsadre haitare amdi mi do kimati yambanina aikoina no matangda sin tawba adu masungamdaba aduna maram oirakanda yaragadi message disappearing sem da lawraroi na lawjadre comment tem tombi leima address ti hapaktre do picture amadi wahangi paukumdi marik chumna pibirei Handaki same Ming Diarab yauroktre ko username da Musarraf Stylist sumaina lay chumna dum paukum pirei ming lefum hapchage Vikas Lilongdagi haksu sumna picture amadi wahangi paukum pibirei Aroibada. aroiba se kanano yeminarasi Pibaren Pibamayum from Tharoijam dagi Pibaren Pibamayum mahang naroi ngasigi live sida yauraga aina chumnadi paukum pigibani ming yauroktre haiba yauragasu mamangda live ama thajakhibani Monday do male ko Monday da thaba live da amtanga check tawbiyo aduda mi 39 amaga khandakibani edu ngasi siga sumaina chumajing zigi dumai oibani Santosh ki se oinam sanan bi devi kawin inam sanan bi devi se yaukibra maming koina chumna bo yambane ningjangdre chumna paukum khangtang nataba paukum di chumna pigraga picture manga hapaktabado adudi mo koina lawjade ba adu ai di chumna paukum pigibani yauroktre na haiba yauri bisindusu picture manga chumna piraga wahang khumaktaba natragana wahang paukum piraga picture manga khumaktaba si animak khumdaba oiragadi koina reject tawjai adumangna yauraktaba oirambasi yai animak chumna pigiba oiragadi amata sithajadana hapchabani ngasigi live sita yauramdragasu mamangi Monday live ta damtanga yengbiyo koi sarup yarakpa khuding amata sithanjade message sin tawdabasu leijade sin loinamak tawjai aduga message tang tharakpa screenshot yaudabida adumaina tharakpasu dum yaweba adududi lawjadre hadi akoina mamangi wahang hangba matamda message of comment da piraga answer do piraga screenshot lawraga tharo on haikibani Vidya Lakshmi yauraktre dubu Vijaya Lakshmi haibra amadi haji yaugi ko mi se duki matik yambana koina maming dusu ninjangaga leihawdaba chumbu chumagadi compulsory dum hapane koina
ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯑꯩꯒꯤ ꯌꯥꯎꯈ꯭ꯔꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩ ꯎꯍꯧꯗ꯭ꯔꯦ ꯆꯦ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯕꯦꯝ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯗ ꯈꯟꯕꯗ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯤꯡꯍꯟꯅꯕꯗ ꯇꯧꯕꯤꯒꯅꯨ ꯃꯊꯪꯒꯤ ꯀꯟꯇꯦꯁꯁꯤꯡꯗꯣ ꯑꯗꯨꯝ ꯁꯔꯨꯛ ꯑꯗꯨꯝ ꯌꯥꯕꯤꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯖꯔꯛꯀꯦ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯀꯃꯦꯟꯒ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦ ꯁꯤꯁꯤꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯁꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯥꯝꯅ ꯂꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯆꯨꯝꯃꯦ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯃꯒ ꯄꯤꯛꯆꯔ ꯄꯤꯔꯛꯇꯕꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯦꯅ ꯇꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ The next picture is ꯆꯨꯝꯅ ꯅꯪꯕꯨ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯤ ngasi khaliba koina Monday gi live tagina ngasi phawbada khalakliba correct answer pirakpasingse mioi khara koina khangacharetana sije amu lottery tawrani draw ocharani aduga lakadoriba teaser full video da nataba teaser da amu lauthoksarage aduga hana koina mi amatang khanbana leirambado mi se duki matik yambana mi mari khangadaba habidi ama khangraga ahum amaga ꯂꯧꯈꯠꯆꯒꯗꯕꯅꯤ ꯅꯧꯅ ꯂꯥꯏꯞ ꯆꯪꯉꯛꯄ ꯌꯥꯎꯔꯒꯁꯨ ꯈꯪꯅꯕ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯇꯤꯖꯔ ꯂꯥꯛꯀꯗꯧꯔꯤꯕ ꯇꯤꯖꯔꯁꯤꯗ ꯀꯔꯦꯛ ꯑꯟꯁꯔ ꯈꯟꯒꯠꯂꯕ ꯑꯩꯈꯣꯏꯅ ꯀꯔꯦꯛ ꯑꯟꯁꯔ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯗ꯭ꯔꯣ ꯐꯖꯅ ꯎꯠꯆꯔꯒꯦ ꯑꯗꯨꯒ ꯄꯨꯄꯨ ꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯑꯦꯖꯦꯟ ꯑꯍꯨꯝ ꯁꯣꯏꯗꯅ ꯈꯟꯖꯔꯒꯅꯤ ꯕꯤꯖꯌꯂꯛꯁꯃꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯃꯥꯏꯗꯤ ꯁꯤꯁꯇꯔ ꯂꯣꯇ꯭ꯔꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯕꯁꯤꯅ ꯄꯦꯟꯖꯔꯤ ꯕꯤꯖꯌꯂꯛꯁꯃꯤ ꯂꯥꯏꯐꯇ ꯃꯃꯥꯡꯒꯤ ꯂꯥꯏꯐ ꯉꯁꯤꯒꯤ ꯂꯥꯏꯐ ꯁꯤꯗꯩꯗ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯛꯆꯔ ꯄꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯡ ꯄꯥꯊꯣꯛꯄꯗꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯌꯥꯎꯔꯝꯗꯕ ꯂꯩꯔꯒꯁꯨ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯃꯗꯤ ꯂꯥꯏꯐꯁꯤꯗꯁꯨ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯃꯥꯏ ꯌꯥꯎꯔꯛꯇ꯭ꯔꯤꯅꯣ ꯍꯥꯏꯗꯅ ꯀꯃꯦꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯏꯄꯤꯡ ꯇꯧꯁꯟꯕ ꯂꯥꯛꯏꯁꯦ ꯁꯤꯟ ꯇꯧꯔꯛꯏ ꯇꯧꯔꯛꯇꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟ ꯇꯧꯋꯦ ꯍꯧꯖꯤꯛ ꯃꯦꯁꯦꯖꯁꯤꯗ ꯑꯗꯨꯝ ꯍꯥꯡꯉꯒ ꯂꯩꯖꯔꯤꯕꯅꯦꯕꯀꯣ ꯃꯃꯥꯡꯒꯤꯗꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯡꯁꯦ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐꯀꯤꯗꯨꯗꯁꯨ ꯃꯤ 39 ꯈꯜꯂꯦꯕ ꯑꯗꯨꯗꯩꯗꯨꯗꯁꯨ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯆꯨꯝꯕꯈꯩꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯈꯟꯒꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯅꯕꯀꯣ ꯃꯃꯥꯡꯒꯤ ꯃꯟꯗꯦꯗ ꯊꯥꯈꯤꯕ ꯂꯥꯏꯐꯇꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯃꯤꯡ ꯂꯣꯏꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯒ ꯌꯦꯡꯕꯤꯔꯣ ꯂꯥꯏꯐ ꯑꯅꯤꯁꯤꯗ ꯑꯗꯣꯝꯒꯤ ꯃꯤꯡꯗꯣ ꯌꯥꯎꯕ꯭ꯔꯥꯅ ꯆꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯤ ꯋꯥꯍꯪ ꯑꯃꯗꯤ ꯄꯤꯛꯆꯔ ꯆꯨꯝꯅꯕꯨ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯈꯛꯇꯪ ꯅꯠꯇꯦꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯤ 39 ꯑꯃꯒ ꯀꯔꯦꯛ ꯑꯟꯁꯔꯒꯤꯁꯦ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯊꯥꯔꯤꯗꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯛꯑꯒꯦꯕ ꯇꯧꯕꯕꯨꯗꯤ ꯑꯗꯨ ꯂꯣꯏꯅꯗꯤ ꯍꯥꯞꯈ꯭ꯔꯕꯅꯦ ꯂꯣꯏꯅ ꯌꯦꯡꯈ꯭ꯔꯕ ꯉꯥꯛꯇꯅꯦ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯊꯥꯔꯛꯏꯔ ꯃꯦꯁꯦꯖꯁꯦ ꯊꯥꯔꯛꯏꯕ ꯑꯗꯣ ꯃꯥꯒꯤ ꯄꯤꯛꯆꯔꯁꯤꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯥꯔꯛꯄ ꯑꯣꯏꯗꯣꯏꯔꯥ ꯃꯃꯥꯡꯗ ꯃꯃꯥꯡꯒꯤ ꯁꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯁꯤꯀꯣ ꯑꯗꯨꯗꯤ ꯁꯤꯗꯤ ꯆꯨꯝꯃꯤꯀꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯁꯤ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕꯣꯏ ꯅꯥꯝ ꯅꯠꯇ꯭ꯔꯣ ꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕꯣꯏ ꯅꯥꯝꯁꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯝꯒꯅꯤ ꯆꯦꯛ ꯑꯝꯇꯪ ꯇꯧꯕꯤꯌꯨꯅꯦ ꯑꯗꯨꯏ ꯅꯝꯕꯔꯗꯣ ꯑꯝꯇꯪ ꯁꯤꯟ ꯇꯧꯔꯒ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯇꯧꯋꯦ ꯍꯟꯈꯤꯕꯩꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯌꯦꯡꯗꯕ ꯃꯥꯟꯕꯗꯣ ꯍꯣꯏ ꯑꯗꯨꯝ ꯁꯤꯟ ꯇꯧꯗꯕ ꯃꯥꯟꯕ ꯋꯥꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕꯣꯏ ꯅꯥꯝꯁꯦ ꯉꯁꯥꯏꯗꯩꯁꯨ ꯂꯥꯏꯞ ꯌꯥꯎꯏꯀꯣ ꯃꯥꯂꯦꯝ ꯉꯥꯟꯕꯣꯏ ꯅꯥꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯟ ꯇꯧꯗ꯭ꯔꯤꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤꯟ ꯇꯧꯖꯩꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯖꯔꯤ ꯃꯦꯁꯦꯖꯁꯦ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯈꯤꯕꯅꯦꯕ ꯊꯥꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯑꯩꯁꯦ ꯁꯤ ꯇꯧꯕꯤꯗꯦ ꯌꯦꯡꯕꯤꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯖꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯋꯥꯍꯪꯁꯤꯡꯗꯨꯗꯤ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯨꯒ ꯍꯟꯗꯛꯀꯤ ꯂꯥꯏꯐꯁꯤꯒꯗ ꯌꯦꯡꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯝꯇꯪꯗꯤ ꯄꯨꯟꯖꯜꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯀꯃꯦꯟ ꯈꯔꯗꯤ ꯂꯥꯛꯈꯤꯕꯅꯦ ꯃꯃꯥꯡꯗꯁꯨ ꯌꯥꯎꯔꯛꯇꯤꯌꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄꯗꯣ ꯃꯥꯂꯦꯝ ꯉꯥꯟꯕ ꯃꯔꯛꯇ ꯋꯥ ꯑꯃꯨꯛ ꯉꯥꯡꯕ ꯃꯤꯡ ꯑꯃꯨꯛ ꯂꯥꯎꯊꯣꯛꯄ ꯒꯦꯞ ꯂꯩꯔꯒꯀꯣ ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯃꯤꯡ ꯉꯥꯛꯇ ꯂꯥꯎꯈꯤꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯆꯨꯝꯕꯁꯤꯡ ꯈꯟꯒꯠꯄꯗ ꯃꯥꯂꯦꯝ ꯉꯥꯟꯕꯁꯦ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ
ꯑꯃꯃꯨꯛ ꯊꯥꯔꯛꯏꯁꯦ ꯁꯤ ꯀꯅꯥ ꯍꯧꯖꯤꯛꯇ ꯅꯧꯅ ꯃꯣꯏ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯄꯤꯛꯆꯔ ꯊꯥꯖꯟꯕꯤꯔꯛꯄ ꯁꯤꯃꯗꯤ ꯂꯧꯖꯗ꯭ꯔꯦ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯃꯥꯒꯤ नौना नौना थाजलक्पने सिदीको अदु सुमायना नौना थाजलक्पसिदी अखोय लौजद्रे मथंगदा अमु सरुक याबियो ओ मिस डिटेल्स अमता हाइबियो ग्यान ताजद्रे फर्स्ट लाक्चबने ना थमए इंद्रा सगोल से मै सुम तेंबियो इंद्रा से कदम तेंग सगेको सिदी इंद्रा सी ममांगदा पिरकपदा अमता चेक तोबिन संका इंद्रा सगोल से ngasai लाउथोकपदा यावबो दु मै आंसर चुमब्रे इन स्क्रीनशॉट अमता तेंबियो खंब्रा खंगदब्रा मागी आंसर से लालेबा आई मैम दंतंग वाहंगजिगी पाउखुमजे अखोयना हंगिबो वाहंगजे अमतंग आइजगिको आइना चुमना पीगिबने अदुदो हाइबसे माय मागी मोट अमता मानदबने आइगी मोटदि चुम्मेना खल्लगसु लानबा अदुमाइसु यावे इंद्रा सगोल सिनसे कमाइ अखोयना हंगि वाहंगजे कैनो हाय कांदा पिक्चर मंगा चुमना पीबिरो हाय पिक्चर पुदि दम चुमना पीरे अदैदा तोनावगी मनेना खोइदुमसे हाना मसक खंगब्रा खंगी नत्रगा खंगदे हाबसे करंब डायलॉग तगी खंगबगे हाबनेबा खंगब्रा नत्रगा तोनावगी मनेना खोइदुम मसक खंगब्रा सिजिमदे हाना हंगिदना खंगी और खंगदे सिजिमदे हाना पीबिरगा खंगी नत्रगा खंगदे खंगदे हाबसिना करंब डायलॉग तगी खंगरिनो मरमदि नुपीदुना खोइदुमगी मयुम तारकपदा एदि नोगी खोइदुम हाइदो मसक खंगदेनी हाइबजिदगी मनेदुना ता खोइदुमजे हाना मसक खंगदेजे खंगिनेबा अदो मयामना ता खोइदुम खंगी मयामगी मोतदि चुम्मेने दुम पाखुमदो पिरखिबनिना चुम्मेने दुम लेबिरंबसु याय अदुना आइना चुम्ने पीगिबनि नोइना लालेना हाइरकपनेना सुमाइना हाइरकपसु दुम यावबे याय चपमाननने बा हाइदि कोइना डायलॉग हंगिबदु अदैदि खंगी नत्र खंगदे हाबदो सिदा जना यावबिरक्तबिगिनिको इंदिरा सगोल सेम वारो बिबिया दे कमेडी दुम कोइदुम लखचै दुदा वाहंग से लानबगी को तुमाइ तोगनी थागचरी होय कमेंट मयाम अदुकी मति लाइव सिदसु लाकपा सपोर्ट तौबिबा हनाना थागचरी दो अखोइगी लोटरीजिगी होइना कैनोदि लोइरे अचुम्बा करेक्ट आंसर लाउथोकपसे लोइसनले अदुना लाइव सिसु अदुम फनाम थारमनिको अखोइगी लाइव से नसिगी होइनादि अमुक लाइव से लोइसनबा तौजरगे सपोर्ट तौबिरग्लिबा खनिमक पुवानि गालेतरा थागचरी